ngasi raisa singi mafamda ai karigumba khara wafam khara sum thamjage mayam hojik irang manung sida thabo ingang tobom rabong khangdaba mayam su leramgani thabok se kadai da kamaina tawgadagi tawninga su haitare ko leba kisu tum tawde ade to gi sagi career su mangwa yaba natabina sisu sum taw na haitare ko career su sem na leba kisu tawbu yaba gi mong da haitare ko mai tawgadagi ena kangong no am leramgani akoi su koina graduation lor ko se yado da thawok ti tawning ba haitare thawok se tawdi tawninga kadai da kana dagi help lawraga tawjigena ngawgi yam wagi ko adugumba awaba mayam do mayam da lai handana ba haitare ai gi side tagi aina ngam mating pangzage khanbadagi video se semjabane haitare koina maroina banking na changningba leiragadi adam help tawjage do maroina is video se tu semda se akoi gi banking da government gi exam tharaga changgibadi afare natabida private ki adam private or so jikti HDFC ICICI Axis ko dum yam chawre hariba banking magi net value se ko even HDFC ICICI DSB de gu hele magi net value se hariba sumana schedule oraba bank achoba bank hai tare ko simum bank da changning bale ra gadi dum gai tawjage morena HDFC bank ta changning bale ra gadi kamai changani do ICICI bank sida khoina changning bale ra gadi kamai changani Axis ta kamai changani Kotak ta kamai changani marina koi yes bank da kamai changani hai baina ujik mathak ta panjagraba bank sing je ko sida koina karamba kamai changani aduga koina karamba level na changba yari haidi grade level lai ri bu ko assistant manager changra deputy manager changadra manager changadra nataga SO ge level na changadra nataga BDE gi nataga BDO gi post changadra haibana sing ba ta changba yabu gi grade aduga kamai changani karamba exam thagani haibana sing ko ai dum sugaina dum changna video upload tawjara kya tare hariba aina mathakta panjagi bank sing sida sunatana government gi oiraga su private company ha tare ko hojikti corporate ta thabok tawbo se jom tolo am sawe dana ko anam sakar khar pana nam phangabane an corporate ki tabo ano no lakpo jing ha tare ai dum update tawjara kya ha tare anam aina tawraga ai mayam da dum aina khangmas aina khangjaba ha tare aina khangjaraba aina lejeru line ji gi matung ina dum mayam da share tawjara mayam help tawjara na khalaga aina video sing je samjabane ko ado mayam iresa sing adum haibiro karamba bank ki maroina karamba bank ki aidi HDFC gi oigera ICICI Axis ko Yes Bank Kotak leiri dana ko haiba mathakta panjar ke ba bank sing se karamba haiba kamai changani karamba bank dan interest lai aduga karamba bank ki matang da video semjero haibano do haibiro comment da ko aduga adum aina so ano ba any bank ke atare ko thabak kork matam da video upload tawjara ado channel se mayam ke hani thabak tawning ba leiri dana ko na ha mayam segumba singja ju kanani khange ka khanjai adana mayam da su video sing se share tawbiyo adugo haidi mayam da su knowledge oina ba tare ko adugo help tawbiyo na mayam mafam da na haijare